ngase phong tuan manipuri sifong singdagi maru oibe i pauk sing khongocharaga manipur top channel gi mekedi gi meyam da share tawzagi ahanbada maru oibe paw amoina lakhacharaga cm bangalo tamna haigalakhiba rally police na thingkhrei imphal urkhulambi matam kaktana thingwi khongjang hokre hawkiba mars taraga manga da rims da mbbs ma semester tamliba mahiroi athokpam sanaton mihata sienriba sing dandi pu haina ngasi numidang ma ke poknapam lamdam oiriba khurai thangjam laikai gi khoisaunaraba miyamna mairagi rally amaga loinana cm bangalo tamna haigalakpada police na thingkre rally adunga si numidang pung 3 ram tabadagi hauna yamlaba miyamna lamnongdagi ayangpali road taraba matung jenims romdagi minu thong taba lambida haigalakpada police na hapta trosingda thattuna thamkhi police ke athingbadu namkhaiduna satnaba honabada sauna muknaba thokhi tungda imphal east amasum imphal west ke henba forcing na thingduna sadankhide mairagi khongsat aduda rims ki director mihat pane lairaba masa oibigi asumba lot pane yaitom khamdongba sangalaiba oiramlabadi asengba asumba du khudakta khangmangam lagadabane sanaton misi society lautunaraga hat pane haina kholaw kya laukhe khongjang asigi matangda maira paibi secretary amasum justice for sanaton president thangjam memina haikibida misi asigi matangda asengba asumba pothoktriba phawo kurai maikai amasum urkhulambi hayengdigi hauraga matam kaktana thinglagani misi asigi matangda haukiba matam khara asi yamna santi oiba mawon khongjang sangshindana lakpani adubo hauju phawa asumba pothokpa ngamdrabanina ahenwa khongjang kya sangshindba horagani masigi daita sakara pugadabani haiki amaramda khoisaunaraba miyam singaduna cm bangalo tamna haigalakhiba rally police na thingduna satlankidraba matung lambida tire mai thadana khongjang kya sangshinkhi mara asida youth forum for protection of human right na thadorokpa sirol amana hairibana sanaton misigi matangna manipur sarkar na high court of manipur gi retired judge cso gi members sing justice for sanaton athopongi members sing amasum retired adgp yauba independent special investigation committee semnaba dabi tarakli makatana sanaton misigi investigation fel oiriba sigi matangda lamphel police station gi mathatta thijingadabani amadi misi sigi matangda rims authority gi mathatta inquiry tawnaba national medical commission takshili makatana su ministry of home affairs national human right commission national medical commission amasu manipur gi governor da misi sigi matangna mapung fana thiganaba akhanaba sithi iragani haiden su pausna makatari atapa pawamana rape case ta senaba joseph maring jail da thajinkhre Tenapal district ki masi subdivision ki manung sanba khulsaibung part 2 dagi sahi nauriba nupi masa amabu hanjin rape tawgi case ta senaba joseph maring special judge proxo imphal west na ngasi jail da thajinkhre accused asigi mamingna khulpura joseph maring sai yankhiga mga apak palaiba maring kawi miyesina makna tuition tambiriba mahiroi nupi masa asibu hanjin rape tawdagi khangnaratuna victim gi mama mapa amadi yamloba miyamna makpu phubu saibadagi police na rescue taraba matung moral gi matung in special judge proxo imphal west ta puthoktuna police custody remand lawraba matung ngasi jail da thajinkhibane accused asina police ta pikhibi statement da victim asi mahang english ingani ga taraga tarete ki tuition tamliba hobirakhibane masigi matung english ingani ga taraga mapal gi december thada molest tokhi english ingani ga kun gi december gi ahan ba sayoldana victim asi mahang rape tokhi masigi matung masing thingamdana victim asi rape tokhi mamang thagi kunthraga mathogi ayukta su tuition gi class horamdai atopa mahiroi singna classroom da class work sa tharingai da kitchen room da rape tokhi hairi thaudo asiga mari lainana police na sathraku investigation gi manung sana tha asigi taret fawo police custody remand lauthaduna wangpong sathraba matung asi judicial custody remand pinaba special judge proxo imphal west puthoraki loinana police na remand pinaba player adu judge na ayaba piduna judicial custody da jail da thajin khibane haina spaush na makhatari makasa tharakpona lebak thiba to papaw khra namuk laisabi amagi option video akhat asoigi website te thagat loba miyo ama police na fare Manipur Police ki Cyber Crime Police Station CCPS file torokiba complaint report amagi matu ina CCPS asina register dawdun lokatpa case amaga mari lainana mi ama faraga thasigi taraga nithoi phawbon numit taruni police custody da rima lokre ngasi Imphal uri Poksera Port Complex ta leba Chief Judicial Magistrate CJM Imphal West ki court police custody remand player tawraduna pothorakiba mi edugi maming Kapur dongthongbam saikungani pan kawi Kurai singambam laikai mayai lairak tegi en ibohan bi maitegi masa nupani hari
ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯥꯔꯆ 3 ꯏꯪ 2019ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:10 ꯇꯥꯔꯛꯄꯗ ꯑꯏꯕ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯑꯣꯏꯔꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯖꯤꯛꯅ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯗꯨꯅ ꯏꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯑꯣꯞꯁꯟ ꯚꯤꯗꯤꯑꯣ ꯑꯃ ꯖꯦꯝꯁꯇꯔ ꯀꯧꯕ ꯚꯦꯂꯦꯟꯇꯤꯅꯥ ꯕꯣꯁ ꯀꯧꯕ ꯑꯔꯥꯟꯕ ID ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯂꯛꯈꯤꯕ ꯑꯈꯠ ꯑꯆꯨꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯑꯞꯂꯣꯗ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯚꯤꯗꯤꯑꯣ ꯑꯗꯨ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯑꯞꯂꯣꯗ ꯇꯧꯔꯛꯄꯗ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯂꯩꯁꯥꯕꯤꯗꯨꯕꯨ ꯄꯥꯝꯂꯕꯗꯤ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯌꯥꯎꯅ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯕꯤꯗꯨꯅ ꯃꯁꯤꯡ ꯈꯪꯉꯝꯗꯕ ꯐꯣꯟ ꯀꯌꯥ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯡꯗꯒꯤ ꯇꯧꯁꯤꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟꯠ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ FIR ꯅꯝꯕꯔ 9/3/2021 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤ꯫ ꯀꯦꯁ ꯑꯁꯤ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯛꯀꯤ ꯁꯦꯛꯁꯟ 66C/66E/67A ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 500, 509, 354, 354A, 354D, 34ꯒꯤ ꯃꯈꯥꯗ ꯂꯧꯈꯠꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯍꯣꯞꯁꯟ ꯚꯤꯗꯤꯑꯣꯕꯨ ꯑꯈꯠ ꯑꯆꯨꯒꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯑꯞꯂꯣꯗ ꯇꯧꯔꯨꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯉꯁꯤꯗꯒꯤꯅ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄ꯭ꯂꯦꯌꯔ ꯇꯧꯔꯛꯄꯗ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯂꯩꯁꯥꯕꯤ ꯑꯁꯤga ꯀꯨꯝꯖꯥ ꯏꯪ 2019ꯗ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯂꯩꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯄꯨꯔ ꯅꯣꯡꯊꯣꯡꯕꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯕꯦꯡꯒꯂꯨꯔꯨ ꯇꯅ ꯑꯃꯨꯛꯈꯛ ꯂꯥꯛꯇꯨꯅ ꯂꯩꯁꯥꯕꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯈꯤꯕꯗꯤ ꯂꯩꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯃꯍꯥꯛꯅ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯑꯞꯂꯣꯗ ꯇꯧꯔꯛꯂꯤꯕ ꯍꯣꯞꯁꯟ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯤꯉꯩꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯈꯤꯕ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯍꯧꯔꯒ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯞꯂꯣꯗ ꯇꯧꯔꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯗꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯁꯤꯡ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯈꯤꯕꯁꯨ ꯂꯩꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯐꯣꯇꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯨꯕ ꯑꯃ ꯐꯥꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯌꯨꯝꯗꯁꯨ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯔꯝꯂꯦ꯫ ꯀꯣꯂꯤꯖꯟ ꯑꯦꯒꯦꯟꯁꯠ ꯗ꯭ꯔꯒ ꯑꯦꯟꯗ ꯑꯜꯀꯣꯍꯣꯜ ꯀꯗꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯥꯏꯗꯣꯛꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯨꯈꯧꯖꯩꯖꯧꯒꯤ ꯀꯦꯁ ꯔꯤꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯉꯁꯤꯁꯨ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒꯤ ꯐꯣꯇꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯨꯕ ꯑꯃ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯨꯅꯣꯡꯕꯝ ꯁꯣꯐꯤꯌꯥꯒꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2ꯗ ꯂꯩꯕ ꯌꯨꯝꯗꯁꯨ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯅ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈꯤꯕ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯨꯕꯒꯤꯗꯃꯛ ꯊꯧꯕꯥꯜ CDOꯅ ꯐꯥꯔꯕ ꯃꯇꯨꯡ ꯊꯧꯕꯥꯜ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯍꯩꯔꯣꯛ ꯄꯥꯔꯠ 3 ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯗꯒꯤ ꯁꯤꯟꯊꯥ ꯂꯥꯏꯁ꯭ꯔꯝ ꯆꯍꯤ 30 ꯑꯄꯛꯄ ꯂꯥꯏꯁ꯭ꯔꯝ ꯃꯥꯏꯅꯤ ꯀꯧꯏ꯫ ꯁꯤꯟꯊꯥ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯀꯗꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤ꯫ ꯁꯤꯟꯊꯥ ꯍꯦꯛ ꯐꯥꯈꯤꯕꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ CICꯒꯤ ꯍꯩꯔꯣꯛꯇ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯆꯥꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯐꯥꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯁꯤꯟꯊꯥ ꯂꯥꯏꯁ꯭ꯔꯝꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯊꯧꯕꯥꯜ ꯏꯃꯥꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯀꯤ ꯊꯧꯃꯤꯁꯤꯡꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯐꯤꯌꯥ ꯈꯨꯟꯗꯣꯡꯕꯝꯅ ꯍꯥꯏꯈꯤ꯫ ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ADCꯒꯤ ꯆꯥꯟꯗꯦꯜꯒꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯕ ꯂꯨꯈꯧꯖꯩꯖꯧꯒꯤ ꯀꯦꯁ ꯑꯃꯗꯤ ꯐꯧꯗꯦꯜꯒꯤ ꯗ꯭ꯔꯒ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯔꯤꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯗꯨ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯟꯅꯔꯕ ꯃꯇꯨꯡꯗ ꯊꯧꯕꯥꯜꯒꯤ SPꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯔꯛꯈꯤ꯫ ꯃꯗꯨꯗ ꯇꯧꯏ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯔꯒ ꯀꯔꯤꯒꯤ ꯇꯥꯟꯅꯔꯝꯗ꯭ꯔꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯠꯀꯤ ꯄ꯭ꯂꯦ ꯀꯥꯔꯗꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯂꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯩꯔꯣꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯂꯥꯛꯂꯒ ꯉꯁꯤꯒꯤ ꯑꯦꯖꯤꯁꯇꯦꯟꯁꯇ ꯁꯤꯖꯤꯟꯅꯈꯤꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯈꯤ ꯑꯃꯗꯤ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯟꯊꯥ ꯂꯥꯏꯁ꯭ꯔꯝꯕꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯐꯥꯔꯤꯕꯅꯣ? ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯆꯝꯅ ꯍꯥꯏꯕꯁꯤꯕꯨ ꯐꯥꯎꯕ ꯌꯥꯗ꯭ꯔꯒꯗꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥ? ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯐꯣꯇꯣ ꯅꯝꯕ ꯃꯤꯕꯨ ꯀꯔꯤꯒꯤ ꯐꯥꯔꯤꯕꯅꯣ? ꯐꯥꯒꯦ ꯍꯥꯏꯔꯒꯅ ꯅꯤꯡꯉꯣꯜ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯆꯠꯈꯤ꯫ ꯊꯧꯕꯥꯜ ꯏꯃꯥꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ M.
Manglembina haikibada Sintha Laisram kari maramgi faribano hauzik oiragriba phibam asidi yamna kire wa ngangba ngamdabagi phibamda lerakle ngasigi lenga asina mipum khudimakta akiba phawale maram sunglei leitana fariba Sintha condition amata yaudana atupa matamda thadopiu haina su phongdokhi amaromda police na phajin khraba kada Thawal district committee gi secretary general Sintha Laisrambu police na phakibasi akan mamong na condemn tawi khudakta makbu condition amata yaudana thadokadabani haina su kada gi information and publicity secretary Kundongbob Anandana Thadorakpa Serol Amana Phongdorakli Serol asina hai lamdam asidagi mayai kaba chinjak maru phongna mutanaba changchilakpa khongjangi saruk ama oina kada Thawal district committee amadi Ningol club hairokna ngasi lukhaujai jogi case higher court appeal satlu haiduna satakiba wakat mifam sinlangbada asaubu thodang lokhiba Sintha Laisram phajinkiba asi yaningde Sindana war on drugs lauthlaga drug lalonbasing sairak piu haiduna lauriba kadada Yekna bagum khan basidi asum manate haina su seroladuna makhata na phongdorakli loshilak poina topa Manipur gi maru iba pawkhra mem taminasi Zenims ki employees singa lenga ka wari sanabda warisin purakhidre aikhoi nungairaga tungi mirolbu minai ohenwadi tawgumsi CM Zenims ki teacher association of all non teaching staff Zenims amadi trend National Association Zenims ki mihut singa Chief Minister go unaduna wari sanabada laikhai tabangam khidre aikhoi nungairaga tungi mirolbu minai ohenana bo honabadi tawgumsi haina Chief Minister na phongdokre press na phangba pawn hai ngasi numiyung matungda Teacher Association Zenims Association for all non teaching staff Zenims amadi Trained Nurses Association Zenims Director Zenims Advisor held to Chief Minister Dr. S. Ranjan Chief Secretary Amadi Ati Officials Sing Yauna Saurakna Minute Nipugu Mangarum Unakiba Aduda Kongjang Sangshiliba Zenims Ki Tuan Association Singi Mihut Singi Maikai Digi Makogi Kudong Sadam Kya Thamki Hari State Health Department Gi Dr. Singh Oza Singh Teresuba P. Pangkraba Matun Oza Su Oriba Dr. Oinesu Analayang Migi Tabak Tauriba Singh Asibuna Teresuba P. Dana Lady CPBU Haina Phongdoraki Hairi Amaromda Lengaki Makedi Hausi State Asida Zenims Kumba Lengaki Mahada Leba Autonomous Body Kungatare Lady Basil Luenama Taret P. Dana Lady Bene Kariguma Zenims Asipi Hibatara the Lady Batai Kungataru Asisu P. the Biaro Hena demand Tarakot Matamda State Asigi Sale Tungi Pibam Patabana Awab Kalagani have Wapam Fundoke Chief Minister gi Makedi gi Hiramasigi Matangda Advisor Hel Amadi Chief Secretary gi Kupna Khananaba Sinaraki Chief Secretary gi Makedi gi Karigum staff sing na hairabadi satliba sayesigi Apple Amadigi satna hanbada yarabadi atubada order thoknaba hotnagi haiba wafam thamlaki hairi tungda wari sanabadu laikhai tadana lushinki haina paw sina hairi nakalamaramda Zenims ta pangthokadaba World Health Day gi tharamda saruk yagadaba Chief Minister N Biren tharam adu yaukidre Zenims ki staff sing tere suba pe karamna pigadagi haibagi matangda mifam oina pangthokhi aikhoi nungainaba honabada tungi mirol minai ohenanaba tawgumsi haina Chief Minister N Biren phongdokre Kanglada pangthokpa e-rickshaw amadi e-auto yenthokpagi tharamda Chief Minister N Biren hai ngasi asi World Health Day numit oibana Zenims ta pangthokpa tharamda yaugadabadu Yauning Faudre, Zenims ki Oza sing 96 staff sing amadi nurse sing na paktakna thabak thadokrabadi Zenims asi laidaroi mamangi lenga ki matamda Zenims asi yamna wana linkhalakpana loinana hauzik lairiba phibam asi oirakibani mangna hai state asigi oina resource matik sana leite atai state singumna masagi resource Manipur gidi leite lamgi tax hairabasu apunba lamgi sara tarakhak oiriba tampak khaktadagi lakpani sada maudra oiriba singi lamdagidi House tax kakakta karakli maigi tax ning thina de isingi tax karana su mapung phana thina de phiba masida karamna lenga asi salaigani masi ekhoi punna khanthamina basangi Chief Minister na hai asuk yamna warba matamasida akan makhongthang kya lorakpa namphu da lenga pu mamai sumlaga punaba honarakpa asi tawhaningde lenga na tungde state asi minai oihaunaba thabak tawba pamde isa isu sing tungda minai oihaunaba akhona tafam thokte Mana makata na hai ngasigi mirolna tungi mirol gidama phanaba tauramba adubu policy haiba amadi asumba politics ki masakni hainaribani laingak lairiba si miyam gi nungaina bani adubu marak thamoi sokpa sinda hainingdaba wafam kya tholakta banate lainga asina hek ngamliba makai hotnari
puba thangba ngamloidaba mawngna thabak pangtau tawhaningde haina Chief Minister na makhatana phungdokhi Makasa trakpoina masum loisilakpoina atopa maruiba pau khrana Henry na Supreme Court ta thakiba petition handokre Manipur lengaki Social Welfare Minister Okram Henry na Wangkai Assembly constituency gi maraki mikal pangthokpada Election Commission of India na ayaba pibinaba Supreme Court of India da thakiba writ petition adu ngasi handokre wafam asiga mari lainina press na phungwa pawgi matungina Wangkai Assembly constituency gi maraki mikal pangthokpa yahananaba Supreme Court of India na Election Commission of India da pautak pibinaba thakiba writ petition adu court asina Holy kumai loiraba matung khananabagidama ngasi matam lekhibani adumanama petitioner gi senior counsel na petition adu withdraw tawnaba amadi mahakna mari lainaba high court to oina satpada ayaba pibinaba haijakibani loinana court asina appeal adu gi ayaba pibaga loinana dismiss tawkibani ningsingba yabadi sei asigi March 13 da Henry Masama Wangkai Assembly constituency gi marakimikal pangthoknaba mari lainaba pautak sing Election Commission of India da pibinaba Supreme Court of India da writ petition adu thakibani loinana mahaki petition adu na pallibadi mahak Englishingani ga taraga tareta pangthokpa taramatha suba Manipur Legislative Assembly gi mikal da Wangkai Assembly constituency da Congress gi mirep oina MLA oina mai pakibani adumanama kumja Englishingani ga kun gi August da party gi khudongsa da bakharadagi MLA gi phamdagi resign tawduna BJP da yaukibani maramasida Englishingani ga taraga taretagi na kungani thoi faabo oigedaba MLA gi matamasi loidriba maramna maki mikal pangthokpa tangai fadaba leire mahak yawba election petition ama Manipur High Court loishindana laiba maramna maraki mikal pangthokpagi ayaba Election Commission of India na pide adumenama Representative of People's Act section 85 clause 6 amadi 85 clause 7 gi makhar election petition sing tha taruki manungda loishingadabani hari nakal amaromda Constitution of India gi article 16 clause 4 gi matungina MLA oidraba candidate amana Council of Minister yaubiyade karigumba yauge haiba taragari tha taruki manungda MLA oina amuk hana mikal thengnaba mathautai maramasina constituency asigi maraki mikal pangthokpa yahanbiu haina pankibani hairena su pausna makhatari loisilakpoina tenba maruiba pawmana nungsit jawba nongsugani IMD Indian Meteorological Department na piba report ki matung ina Manipur yauna awang nongpoki state singda hayeng April 9 dagi hauraga thasagi mapan fawba nungsit yauna nongsugani hari report adugi matung ina Assam amasu Meghalaya da hayeng pungda kilometer yankhai dagi humpu fawba yangna sitpa nungsit amasu nongsugani thasigi mapana Manipur Nagaland Mizoram amasum Tripura da nongsugani Arunachal Pradesh ki oinadi thasigi mapandagi hauraga thasigi tara phawba akan manong sugani han spouse na makhatan phongdoragli and thank you